Kwatha Government High School de Leiriba Chama Kuntramapan Suba Bsf Delta Company Louthokhiba Yaroi HAIBA demanda School ADUGI Geta Kwatha gi MEIRA PAIBI AMASUNG KHUNJA Kayana PHAMJINDUNA KHONGJANG CHANGSHINKHRE KHONGJANG ADUGA Mari Lenina Kwatha Village Authority ge General Secretary Takhelambam Sanjoyna Hai Mamang Chehi gi May ahumdagi haurakhiba irang asi loishintrinaida Kwatha khulgi khunja singbu ngak seliba BSF personal sing asi lauthoklagani hairiba si Kwatha gi khunja sing na yabangamloi irang asida state force amasung BSF company asina Kwatha gi khunja singbu mapung fana ngak sendna laklibani BSF company asi leibana Kwatha gi khunja sing nasu ingna chikna leibangamlibani BSF की कंपनी असिन लेरिबा मफम असी इंडो म्यांमार बॉर्डर पिलर नंबर 81 दगी किलोमीटर मंगारों तमक लापी BSF पर्सनल सिंह असी लेटरबदे क्वाथा गी माइते खुंजा सिंह दा कुगी खुलाई पाइब सिंह ना यामना लाइना लंदारकपा ngambagi fibam da leiri maram asina mafam asi dagi BSF company asi lawthoktaba yade hairabadi makhoi mahut sinba ngamgadaba security force sing thambiyu hainsu mahana makhata khi Nakalama Romda Khongjang Aduda Saruk Yakibi MEIRA PAIBI Amana Hai Kwatha dagi BSF company ase Louthokhiba haibasi Kwatha gi khunja sing sibaga chap manai khunja sing gi thawai kalliba security force sing ase Louthokhrabadi kanana khunja sing ngakpigani haibasi achauba wahangama oidi mafam ase dagi BSF company ase Louthokloi haibagi order thoktriba fawba Kwatha gi MEIRA PAIBI amade miyamna company asina leiriba Post asigi geta chara henbagi khongjang sing changsilagani haina phongdokhi